Imes Paodam Ming Tabiri Basungbo Yumnam Anuradha de Binay Kono Kurumzari. Housing Maroi Pauda, Kaksang Assembly Constituency MLA Emramishon is chairman to Oiba Peace Committee Amasem Cray. Militants in the Masa Kanjanaba Prasam Miam Sutangai Padana Lo Kutapai Dunataba Local Paya Hana, MLA TS location of Hondo Cray. Loinana, Relics Singda Mating left na Pinari Amadi Mapam Gada Panduna Leramba Mushing, Sapagada Mapanda Putoropa Leptre. House of Pausanuna Pizari, Thasiki Tang Home the Gahodana Manipuda Kunda Minariba, Maite Amadi Koki Kanglubani Marak the Togliba Kangluki Irang Asina, Mari Lenana, Ing Tapa, Lamdam Ama Uhenabage Wakalonda, Kaksingi Oiba, Peace Committee, Ama, Assembly Constituency, SK MLA, Mayangama Ramishon, Presa Doduna, Pangtokiba, Mipama Manasem Cray. DC Office Kaksinda Pangtokiba, Peace Committee, Sambaki Mipama Aduna, Housing Oiba Manipur Getangdulaita Piva Masiki Matanga Kumna, Kanapagaloinana, Kaksingasi. Matau karamna inga signal level da ma uhengani habigi matangda khananai nakhi Kaksang District Deputy Commissioner ke office da ngarang amasung ngasi pangthokiba mifamna semkiba Peace Committee asige chairman oina Kaksang Assembly Constituency ke MLA Emramisho Khankre aduga Vice Chairman na Thauna ke Vice Chairman Y Nilachandra convener oina DC Kaksang Samwaj Salam IAS khanbagaloina na Kaksang da leiriba club organization amadi civil society organization singdage miyoi amamam committee asige member oina ba khanki Masidanatana advisor sing oina khankraba singli Senate Citizen Forum Kaksange President su oiriba Hana Minister Oramba Nomaitam Nimai Liberty Theatre Kaksange President Yambem Saita Singh Saita Seba Samiti Kaksange President Khetri Bira Retier EO Kaksing Municipality KSIS Abir Singh Amadi Representative of Laws Rolge President Thoksam Ozene Mifamasina Lokiba Warep Singe Manungda Kaksang area da Lanjan Narakturna Lady Basingda Peace Committee ke Maiki the Chinjake Palam Singh and Thokpa Committee Asina 37th Kaksang Assembly Constituency Amade Kaksang Municipality area da Thorakpa Crisis Kudimang Menes Dongna Pathodang Loba Amade Lenga ki Maiki the Pirapa Rally Material Singh DC Kaksang na Pangan Bahaiba Warep Singh Loki Committee Assi Sema Kamari Lenana Kaksang Assembly Constituency ke MLA Ember Ramishona Sumna Pongdaragli Hoji Kaksing Kendra ki Manung Dalai Bayam Marueba Bazarasi Akoi Hangdok Laga Masi Akoi Masi operational Hanba Amadi Prazada Wandaba Aduga Yamna Nungaiba Paomana Akoi Atopum Mafamdagi Tamari neighboring Dagi Hanagi Kaksing Bazar Borna Silaga Akoi Atopa Missing Sulaga Pamba Yanbagi Porsi Hokre Aduna Nasi Hova Kaksing Kendra ki Manungda Achoba Irang Mathon Dabsi Laidiba Club Sing Amadi Laikai Halaman Singna Cooperation PB Dagi Ganta Minus Dagi Topani Aduna Masi Committee Sina any Kaksing Kendra ki Manungda the Kaksing Municipal Council area Manungda any crisis ama future the Tholapatasu Akoi Puna Pulaga Akoi crisis Kuding solve to Minagani have seen Nasi Committee Asina resolution Lozere have say Tamjake Masiki Damata Deputy Commissioner Kaksing Superintendent of Police Kaksing Amadi Laidiba Committee Agi fellow members office bearers club Kichina Punam Poehana Tagat Pongduk Sari Loisilakpada Sugnuda Amadi Tangnaba Kendra Singdagi Lag Nasi Kaksingda Awana Tarabu Mayamu Lenta Mating Pangbi family Singbohana Tagat Pongduk Sari District Magistrate Kaksing District Samwaj Salam na Thorakpa order mege matungina hayeng mege tang tara mathoida Kaksing District asagi mafam punamagta pung taru curfew kom thokani curfew kom thokadaba matamde ayuki pung 5 dagi pung 12 phawbani curfew kom thoklei haiduna public meeting amadi miam punbane changbade yaroi hairi
lamdam asida hauzik kanglopa ani ki marakta thokliba crisis asida center na karigumba phibamba amatada court thadaba haibasi yamna laibak thibani political party nataga phurukke khenaba thamdana crisis ase solved taunaba honabiyo haina kundrapam kendroge MLA lokendro na phundurakli 34 Suba AR Ukrongi SP Ningsem Wasum Amadi Ukrongi Hanagi MLA Alfred ki Asoba Matinga Loinana ngase Ukrunda Panduna Lenamba Mioi Chamaka Manga Imphal ge Commander Lampak Dalaiba Yuta Hostin da Putorak Paga Loinana Mari Lainana Ma Akhangna Wapam Singa se Pundo Kibini Mana Makataraduna Hai Amata Oina Kundaminaramba Lamdam Ase Kangloke crisis asina maram oiraga Jauna Chaiting Pide Maram Asina Irang Ase Taptanaba Amadi Upon Bage Saktamba Kaitanaba Nakal Animakta Ladiba CHO Kuding Magna Wari Sabiu Hausak Paliba State Government Asinaso crisis Ase Sol Tongnaba Sinbada Awaba Oirabra Natraga Pongna Kulai Paituna Chalipasinga Asina Manipur Ase Palabra Haibada Haiman Bathokloi Hausak Toliba crisis Asidage Hedoktuna Chakau Land Lakpa Taragadi Ekoi Masange Marakta Asoba Tamanaba Amalaktuna Iho Asidage Hena Kanba Iho Amalakpa Suyai Maramasina Chakau Lan Pampa Ase Laktanaba Lengak Asigi Kafe and PD Minister Nasu Akanme Ming Sangbiyo Tasinama Iho Asida Mingchat Fangana Bagitamakta Tabak Tobaki Mahuta Political Party Amadi Puruki Kenaba Thamdana upon Bagi Oiba Mi Pampa Ama Pangtapi Haiki Sakachina Gigi Lunari Kamari Konamish Sandragati Prazavi Savo Praza Temanga Mikachi Wangutala Adana Maramodana Suyoda Ayu Praza Mochimana Ayuman Kabatabani Aduki Mata Praza don't Niri President we don't have a Salama Masina Takli Pamadu Avalachade she timing all political parties put them up Aduga civil society organization put them should have Rajin Tikaduda when I talk to we are one Amato and the Tinamani Hajarai Matang Amaram Nangase Ukronda Tabak Suba Yauraba Mioi Amana Lengalta Apeltoraduna High Toliba crisis as Namaram Oiraganu Sanana Leramba Mari Adu Kaibum Tarakpayana Lady Punamak Asi Yanaba Puranga Puganamata Stek Gamena Mayaida Leraga Nakal Animaki CHO Singna Wari Sabiu Loinana crisis Ama Hekta Tolapa Matamda Lengak Asina Iralina Kantron Toba Ngamnana Baginamakta Singka Amadi Tamge Lalolo Amata Preza Miam Marakta Lehen Bigino Haiki Kangluki Irang Maram Podaga Modeda Panduna Laira Kiba Maiti Community Gimio Nipo Manga Wanzang Kodom Popi Sport Complex da Hangba Relic Camp da Changrapam Lotuna Lady Makoi Singbu DC Tawal Ki Miang Makada District Health Society Tawalna Lemna Laing Duna Hidalang Taksang Supikre Relic Camp da Lairuba Singbu Lemna Laing Bagi Camp Aduda DC Tawal Antem Subas SP Tawal Zoge Chandra Hobism CMO Tawal Dr. Wainokul Amsung Tawal District Hospital Ki Medical Superintendent Dr. W. Rohini Kumar Sulak Dunayang Sinke Health Camp Aduga Mari Lenana DC Tawal Antem Subasna Haikibada Tawal District Oina Wanzang Kodom Popi Sport Complex da Hangliba Relic Camp Asida Ngarang Dagi Yaurak Liba Sink Asida Mapam Chana Lehelaba Matung Makoigi Halsangi Pibampa Yenga Nabagidamata Health Camp Assistant Bani Hena Sopsenba Yauragana District Hospital da Emita Wene Haiki Wangzang Tenta Kendrage MLA Paodam Brozen Singhi Miang Makada Semkiba Pitch and Relief Committee Wangzang Tenta Assembly Constituency Ngasi Tawal District Tunga Mama Pam Singh da Hangba Relief Camp Singh da Chatuna Mateng Pangkre MLA Paodam Brozen Singhi Loina Be Paodam Sema Devi na Luchingdona Chatkiba Tingmang Pibagi Kongsat Aduda Mahangna Hai Haukiba Megi Tangka Homdagi Matang Satarakduna Iramda Manipur Asida Thoning Taba Laibak Tiba Tokya Thokre Masina Marampo Oiraga Yum Kya Mai Thakre Punamangase Ekoi Masina Amaga Ningtina Paudok na Hodaba Lana Chanakiba Wakalon Adana Maram Oiraga Tokiba Todok Amani Masima Ekoi Itiasta Yamna Laibak Tiba Todok Amani Haizaninge Hauzakti Ekoi Puning Pathanaduna
kainaba lapthongnaba yaroidaba aikhoi masent amaga pau phaldunaduna gyantana wari sanaduna tungkoina chanagadaba wadoshin ama purakpa tangai phadaba tanja ado oire haijaninge thokiba thodopsna maram oiraga mayum makai leijatraba singidamak center government amadi state government lokhatpa yaba thodang singka lokhat biduna miyamgi tungi punsida santi oina hingzaba yaba amadi asagamba thodok amuhana thoktanaba thaurang singsu paikhabi haiki panbayai ngasigi tengbang khongsata adu mayai kaithen dalaiba PLC Academy khoiram Junior High School Grace Academy kekro amadi thawal wang matabada laiba TT Hall da hanglaba rally camp singda center amadi chana thangnaba chengka amadi isting mating piki tengbang khongsat adu da Peace and Relief Committee ge convener o Sunent BJP Thawan District President Y Kumar Singh na chingba masang naiba miyu kyasu saduyakhi Thawan District Lilong Municipal Council amati Chaukat Khongtang Nabi Marub Thawan Mala Ground anina supuna sinduna ngasi Thawal Wangsingi akoibada hangdoleba rally camp singa haibadi Wangsing Bazaar Community Hall da Youth Voluntary Association YVA Wangsingna hangdoleba emergency rally camp Social and Cultural Development Center Soktek Wangsingna Wangsing Kodum Popi Sport Complex da hangleba rally camp amati Angtha Singkamp Leikaida hangba rally camp da koina chatuna Kangluki irang asana maram oiduna lanjanadakliba miyam gidamak jana thangnaba amadi senaba phirol kya mateng pangkhre nungsi sanana leminarakpa kanglop masingi marakta khangawdana tholakhiba irang asi loishinduna mahusagom tangdu leitana leminanaba oirashanu haina Lilong Thawal Municipal Council ge Vice Chairperson Muhammad Islau Rahman amadi Sakor Khongthan Nabi Marub Thawal Mala Ground ge President Mainam Memana phundorakhi Jiribam the Senkiba Peace Committee na ngasi kasar asamba amaji Jiribam Manipur gi mapamba anida rally camp da season anaba changbek tara khusana krai hiramasagi matang da Peace Committee Jiribam ge convener oiriba tahengmang pamaina pangwisangda asumna phongdoke Manipur da pandaba thodok thokpage Manipur gi district ayambada irang thokle Jiribam district da so miyam na irang thoktanaba kanna honabage sarukama oina megi tank mangada Jiribam district oiba Peace Committee amasemki committee asida Jiribam ge deputy commissioner Jiribam ge SP amadi tongan ba CHO singa punduna Jiribam da santi puraknaba committee ase samjabani Nahandagi kun singi club singda santi lainaba haizarubada hara giya biraktuna ngasi phauba iranga amata leitriba district ama oiri iranga tolakpadagi Jiribam da leiriba kuki itin inau singna kudong thiba tholakatra haibage chingnaba leibadagi yumthangnariba state Assam ge mapham kharada sangjapam lauduna leinari District Administration Jiribam gi makhada Peace Committee singa punna kasar gi Ramgai Changda Chatkraba Mayam Singi Maphamda Chengbek Tarakhusinaki Amadi Jiribam gi Yarol Pokpida so Chengbek Tarakhusinaki Loinana Jiribam gi Praja Singda Apple Tauningbati Aikoi Punamaga Amatu Aina Nungshi Tanana Leminanaba Honamidise Haina Pundoki All Manipur Art and Culture Government Employee Association na Hosek ana awa ana taraba singidamagta tonga mafam singda haliba rally camp singde chatuna mafam singdubu sililang deba club ke member singi khutangda chana thangnaba amadi kangkhana chingba mateng pangkhrai association na ngasi mateng pangkiba mafam sing adudi haingang kontha makhalaikai modern club rally camp Mayanglang Sing Community Hall Rally Camp amadi Phumlau Kairoi Primary School Rally Camp ni Matung tabadasu association na angam mateng pangkhigani haina All Manipur Art and Culture Government Employee Association ge President Thorokpa Cherola mana phongdoraglai
Housing Manipur Tongleba Kangloki Iranga Sanamara Moraga Jarsampur District Ki Jingi Manung Hanjana Leba Di Kongkai Di Shaljangka Amadi Singhau Kolda Tokpa Yadaduna Lairakiba Manipur Ge Tongamba District Singdege Later Laira Tiduna Tabak Suduna Lairba Nupi Mapande Yauna Mei Marpudara Ngarang Suguno Assembly Constituency Ge MLA Ke Ranjana Luchingba Timba Amana Tekta Kaitana Kusana Kre Kusana Kiba Mushing Ado Solampa Haupi Area Youth Development Amadi Solam Haupi Area Cohesive Association Anina Achowa Thodang Laudana Sugunuga Kuntang Nana Ladyba Laloi Fai Kul Pauba Tekta Kaitana Puraktuna Kusana Kibani Kusana Kiba Mui Murpudara Mak Sugunuda Laiba Chingtam Community Hall da Puraktuna MLA Ke Ranjana Achowa Thodang Laudana Tekta Kaitana Masa Masage Mayum Pauba Timbikre Maitai Miyoi Shin Kusanara Kiba Aduga Mari Lainana Suguno Assembly Constituency Ge MLA Ke Ranjana Pungdorokpada Haukiba Tha Sige Tangka Ahumdage Khangaudana Manipuda Madam Kiagi Mamandage Kunda Minaduna Laklaba Maitai Amadi Kuki Kangloba Anige Marakta Kangluke Irang Tolaktuna Misi Mina Kya Toklaba Madam Sida Solambe Area Youth Development Amadi Solambe Area Kuki Sip Association Anina Sawathodang Lobiduna Tampaki Mapam Kya Dege Later Laira Tiduna Jingi Manung Jangsanba Mapam Singda Tabak Suduna Leiba Maitai Macha Marputarabu Tekta Kaitana Senabiduna Putok Laba Sinabirakpa Asi Yamna Tagali. Housing State Asida Togliba Pamdaba Tautok Asida Suguna Assembly Constituency Ge Manunga Amadi Masige Akoibada Kunda Minariba Kul Singe Marakta Pamdaba Tautok Sing Toktanaba Mahak Masana President Oiduna Peace Committee Ama Senkiba Adugi Mahi Oina Sugunu Amadi Masige Akoibada Leba Area Singda Ngasi Pauba Pamdaba Tautok Sin Toktri Loinana Jarsampur Ge Tunganba Mapam Daleba Musing Asisu Ngasi Pauba Tubum Nama Soktana Ngak Senduna Tamlaba Matungda Solam Haupi Area Ge Chepa Amadi Yuta Asina Sinarakpa Asima Committee Asige Achoba Maipapa Amane Tawong Asina Takpadi Suguno Area Asi Yamna Santi Ore Haiba Adu Mayek Seng na Takpani Maramasina Suguno Area Ge Atopa Lamda Lamzen Narakiba Miyoi Singh Hausakti Isa Isa Ge Yumda Hanbiraglo Area Asida Makatana Pamdaba Toktoka Amata Toktanaba Peace Committee na Lengake Marilenaba Department ka Kusamnaduna Tabak Tokegane Haiki Hoi Masan Hana Sunova Tungda Future se mut khibaya bagi pot ama thangjala posi masi amna laibuk thibani haini aikoi chahi cha kaya gi mamang dagi mapam sida khunda bno lemira abadi ching gistu mangai akoi tam gistu mangai akoi bu pokpiram ni bai pai pu sing se mapam sida lairol chan khrabani mapam sida cremation taw khrabani hari bu sing adu gi macha masu ngakani aikoi nongsi chana na hingminaraga haurei bai cha su sing se sembiraga moibu tungda afaba lambi amada Pukat piraga ngasigi yamna competitive orabo world sida muhigi lambi yati bagi muhutta akoi masen unjalaga hatuk naraga akoi amam bataka amada luk khibaya bagi moong da torok puse masi tawbiganu haidana igi suguno kendra gi laimai da gi lepaga Manipur gi praja singda appeal si tawjabani Solam Haupi Area Youth Development Organization gi sa inau sing Solam Haupi Area Kuki Chief Association gi maru mapang singna hawai khuba ka haptuna gasi koi miyoi maudra nupi mapan yauna miyoi maudra koi khutta sinabi base aduna masina khudam amu oiraga Manipurda masi da maru oina koi lojing loya da valley amasung hill ga taina ba kendra gi adumba khulona na khunda minarga lariba mafamda masi da koi kanglup ki oiba khana sunubi gi irang hauri base sugunu area sida leminariba koi mayamna peace oina di mayamda di peace oina lairi haibagi Wapam gasi akoi sina khudam achoba mani ngasi akoi mi maudra lapaba khongkhai dagi seljang dagi thendok bilai se somai tawduna mayam atai mafam dasu peace oina lainana ba akoi khono minasi anuna akoi shanti purangna ba hono bada akoi kuding mak thodang lomin naraga hanagi ingna tapna panba dugi pursil da mutang hanjana ba hono na minaraga koi chakhot palambe na bada punna chamin nasi haidana ai media gi khotang da appeal tawja Thasiki tang taruke ayuke pung taramathoi dagi Thokraga Mapam Kangdana Pau Faunaba
Pangdriba Kumbongdagi Waikiran Kumar Amadi Atomba Samarendra Anigi Chapsaba Wapam Ama Kangdriba Pawa akan makongsang sangsang kadari. Miyoy ani asi mangki baga mari lenana ngasi Kumbong Bazada Pangtokpa wakan mipamba amada sarugya kiba Tauremp Jirana Hai Miyoy ani asigi tawdok asi suda lairiba militant amadi AR na loktunaba male Maki mobile tracking tawa matamda aroiba destination to oina sangai tenni kanglaba phawba karigi thiba khangtribano makoi ani thiba changlaba matamda police amadi public yawirakano haiba wafam lagliba asina kari marangino makoi ani asi hauzik phawba siba natraga hingmage sabsaba langlan langsinta amata phangtriba asi yamda laibak thibani Asengba langlan lang center khangdong naba honabada miyam na sumateng pangbiu karigumba siri hairagadi asiba haksang putok biu natragana makoibu losiliba asige sabsaba maram haibadi kari demand leibage haibadu miyam khangna phangdubiu haiki Thasigi tang ahumda thokiba kangloki irangda Sorsampur Maikaidagi Lansan Laklaba Miamda Youth Development Center Club Kairau Bitragi Maikaidagi Chana Thanglaba Polam Firol Amadi Hidang Langthaki Tengmam Bikre Tengmang Polam Sangadu Bisnupur District Lairiba Fubala Junior High School Thamnapokpi Upper Primary School Ngangkhalawai Upper Primary School, Moirang Model Primary School, Moirang Kumant Community Hall, amasung Moirang Sribond Lekai Mandata Hangba Rally Camp Singda Lairiba Miamda Bibi Bani. Glabasage President Pulamp Ibocha Amadi Nongpong Ningtho Pantobe Development Committee Kairau Bitrage President Mutum Momona Luchingtuna Chatage Batengbang Pulam Pipige Kongsat Aduga Mari Lenana Lemna Layangmige Kemsu Pangtoki Kematuda Rally Camp Singda Lairiba Miamda Makal Kyage Analayenge Kudung Sabaseng Pibaga Loinana Angamba Hidalal Taksangsu Mating Pangki Awabataraba Matampa Asida Miangidamagda Tengbang Polam Pirakpa Landam Asige Miambo Lanjalakpa Miamna Tobi Mankhangba Ulaki Lamdam asida Kanglopa Anigi Marakta Tokiba Crisis Asana Maram Oiraga Sensitive Oiba Area Getonga Tonga Mapam Singda Changlapam Loduna Ladiba Civilian Sing Ngasi Dagina Pung Contractor Ke Manungda Safety Oiba Mapamda Puthokpiu Tangai Padrabadi Yearly Fauba Tawduna Mapam Sabada Puthokpiu Haina Lenga Ke Puning Sing Kray Hiramasaga Mari Lena Ngasi Manipur Press Club Tapang Topa Pagimi Pampa Amada Humanist Manipur Haina Mingtunba Lamdamasage Tonga Tongamba Club Kunik Toina Semba Aponba Bodi Amage Convener Al Binokumana High Tolibe Irangasana Marampo Iraga Tonga Tongamba Mapanda Lady Basingi Rehabilitation Process Asi Priority Basis Oina Tambiu Thasigi tang ahumda Chingi District Singda Travel Solidarity March Pangthokrabasu Chursambuddha Makatana Irang Togliba Asikari Maramdagino Haibadu Tidonaba High Level Committee Amasebiu Loinana Lamdam Masida Kundariba Illegal Immigrant Singa Asi Atupa Matamda Masa Khangdok Laga Tantoktuna Lairiba Communal Crisis Asi Atupa Matamda Loishinaba Honabiu Haina Mahangna Lengakta Apil Toki Chursampur District ki tunga mamofum singda hal liba rally camp singda ki meoli changama samanga rom ngarang numidang Bisnupur amadi Impalda janana bagidamata mini secretary Chursampur da pulaba matung meoshingado Bisnupur amadi Impalda tekta kaidana ihon kray adubo miam displacement wasida chamada chama yoba ngamlakani haibadi haiba ngamdri maramdi authority ga pau faunaba ngamhotaba meoshu leramgani haina official singi makedage phongdodagli Ngasi Chursampur dagi puraki basingdo Bisnupur District ke Moirang da Leba Lokta Christian Model High School da puraki amadi makoibu MLA T Robindro MLA TH Santi amadi civil body singilu ching basingna taramna okay mafam dagi mayor sing aduge mari mata Leba singdo police na verified tawraga puhan ba yahon ke aduga atai lehoba sing aduna Bisnupur District ke tongan mamafam sing da hangleba rally camp sing da thamke miyam butek ta kaidana puthorakpa asage grade punama security personnel sing amadi CHO leader sing piraduna MLA T Robindrona Pangmisang da phongdokibada tholiba thodok asida maru aiba pandamde miyang ge punsikan bane haiki
loinana panduna leiriba amati rally camp ta leiriba singidamagta mahaki MLA office tagi pangbaya mating pangani amati civil society organization punamuna state sida santi purokpa ngamnaba lengangna honariba sida mating pangbinabasu MLA T Robindrana appeal tawkhe Tanzania sida Masai Konta Charitable Trust Nongmaibung amati All Manipur Thanga People's Welfare Association na Thanga Assembly Constituency ge MLA ge kuthangda Assembly Constituency sige manungda hangliba kem singda relief materials mating pangkre hariba relief items singa duki manungda isingi tank hidak langtak amati sel yauri Amaramda Impal gi tunga mafam singda hangliba relief camp singda leramba mioli sangmaga jamanga romba ngasi tuibungi peace ground da thunglakre amadi mafam dugi relief camp singda leramba mioi singso Impal security convoy singa loinana soida ngamdana yahon kre Swarsampur district administration na district sida mausa gi phiumda hanjilangna ba akanba maunda thabak tharam sing CSO singda natana security force singa loinana honari Impal dagi lakiba ti Kamsa say hauke kauba banker amana media person singda phongdokibada irang thokiba manungda mahako maitei mamanaba amana mahakida lehelaba matung police station da tinki tungda police station dage army na mahapu puraga leimakhong rally camp da thamke hairi Prime Minister Narendra Modi na hayang National Technology Day 2023 National Capital da inaugurate tawdari mege tang 13 dagi 13 phawa chatagada National Technology Day na chahi kunmanga mapung pharakpagi tharom kya su Prime Minister Modi na hangdokadari Science and Technology Advancement ka mari leinaba multiple project kya sananabagi urebuyung su tamgadari amadi sabaloiraba project kya su bahana nation da kathokadari Lupa crore lisang mga chanipan sangna sagadaba project sangi manungda laser interferometer gravitational web observatory India Hingoli Homi Baba Cancer Hospital and Research Center Jatni Odisha amasung Platinum Jubilee Block of Tata Memorial Hospital Mumbai yauri National Technology Day Palantoba Hokiba asi Hanagi Prime Minister Atal Bihari Vajpayee na lisang machapan marupudra mapanda hodokibani lisang machapan marupudra nipan ge meda Pokhran test mai pangna pangthokrapagi matungda lebak asige scientists engineers amasung technology singbu ikai khumnaba utna National Technology Day ase hodokibani Anoba thimba amagaloina na numit asi jayi khudinge megi tang 13 da pangthokna laglebani JCG Timna School to Startups Igniting Young Minds to Innovate Haibisini Hausa Garabada Mariba Pau Amani Pizani Kaksang Assembly Constituency MLA Emra Mission is a mentor of Peace Committee Ama Same Cray Militant Singdagi Masakanjanaba Prasam Niam Sutangai Padana Lo Kutapaiduna Taba Lokalapaya Hana MLA TS location of Hondokray Loinana Reliques Singda Mating Leptana Pinari Amadi Mapam Gada Panduna Leramba Musing Sapagada Mapanda Putoropa Leptre Imes Paodam Nasiki de Matang Sidalajare Meng Tabiri Bisango Amokana Krumsari